Ksh.Birosh Imphal Wahengbam Rajishna Pau Pajari Ahanbada Maroiba Pau Thawbal Jilagi Wahengbam Bazar ngasi thokiba lambi gi kudongthiba thodok amada gari macha tongduna lakpa nupi macha ama sire anina sokle Rajya Chief Information Commissioner K. Radhasyam na hairi Supreme Court ki order matung ina commission da wakalakpa amasung appeal torpasing online gi kutangda miyamda phangalagani Pradhan Narendra Modi na hairi haukiba chahi tara asida sarkar gi yaipa thawrang singi kanaba phanglaba mioi singi punsida lakliba ahong pasing asi thauna phaba apenba pokpa amasung manglan kaya mangjabagi waritana thalli Congress Lusingba Rahul Gandhi ki Bharat Nyay Jatra haina mingthonba Santi ki Khongsat mathang thagi 13 dagi Manipur dagi hokdok lagani amasung Kendra gi Mantri Mandolna radio amasung television gi lamda public broadcasting hena sakwanaba Bharat amasung Malaysia gi marakta yana waro sahi tawnabada ayaba pikre Thawbal Jila da ngasi thokiba lambi gi kudongthiba thodok amada nupi macha ama sire anina sokle thodok adu ngasi Yaripok police ki manung chanba Wahengbam bazar da gari macha tongduna lakpi nupi macha ahum truck amana thombadagi mafam adumakta nupi macha ama laikidabani soklaba nupi macha ani gi phibam luri hari makoi hojik Rims Hospital Imphal la laingli Aikoi ki Thawbal Paumi soibam binoina police ki pau paladun hai thodok adu ngasi nungtil pung ani makhairom tabada Yaripok lomdagi chaka ani panba gari macha amada nupi macha ahum adu tongduna lakpada tungdagi tata truck aduna thomlakpani hari nupi macha amadi mafamda kudakta laikidabani thodok adu senariba gari phagatpaga loinana Yaripok police station da case ama lokale hari laikidraba nupi macha adugi hakchang postmortem gi damak Jenims ki mokta thamkre hari Manipur Information Commission ki Chief Information Commissioner K. Radhasyam na hairi Supreme Court na chahi asigi October 8 da thopa order amagi matungina Central Information Commission amasung State Information Commission singda wakalakpa amasung appeal torpasing online ki khutangda miyamda tha asi kuntra matoi pawbada phangangadabani Imphal ki News Secretary laiba Manipur Information Commission ki office da pangthokpa pawgi mipam amada mahangna hai hybrid oiba hearing thasi kuntra matoi pawbada phanganba amasung Information Commission ki web portal sing asi miyamna irai laina khangba yaba mongda athuba matamda senggatnaba pawtak pirakle Siri Radhasyam na hai State Information Commission sing da su virtual oina hearing chathaba yanaba khudongchaba sing lehenaba wafam su yauri State Information Commission ki oinadi hybrid form of hearing asi ingkumja lising ani kunma thoigi June thadagi chathaduna lakli mahakna hai Manipur State Information Commission ki koi hybrid form of hearing se June 2021 dagi adumak adum phangandana leire koi na masigi hearing se not only physical hearing ki mathakta through video conferencing through WhatsApp na chingba video conferencing ki khudong chaba leitaba mkhumdana even audio ki khuthangda koi masigi khudong chaba se piraga dum lae aduga e-filing to haibasi Manipur Information Commission na online e-filing natrabawda koina email ki khuthangda amadi WhatsApp ki khuthangda koi masigi khudong chaba se pirun lae adu Honorable Supreme Court na masi online e-filing ki facility se pigadabani haibasi sigi in compliance da koina DIT ga koi tanaraga District e-portal ki khuthangda koi Manipur Information Commission ki appeals and complaints ki masi facility si provide tawsebani Assam Rifles na Rise asigi miyamga mari fagaran bagi pandamda tongan ba khongtang kaya paikatuna lakli ngasi su Tengnopal Jila da leiwa Fernandez Integrated Development Center da sana thanbagi polam yauna boy kolum na singbasu yenthokhi hari Churachampur Jila gi Jaukhunau amasung Taigo Thang khulda su lemna laingbi kem ama pangthokki kem masida kunja singbu lemna laing baga loinana makoi gi haksang phana laina ba paukta kya su piki hari Chandel Jila gi Beru Khudam amasung Unawpat Khulasu Assam Rifles na kunja singi marakta friendly volleyball match ama sanaki hari MSPDCL Singjamai subdivision gi 11 kV Kawa feeder na konba Kawa bazar dagi Kawa Naurem laikai phawba hayeng department asigi jungle cutting amasung tangai phadaba line management gi yenglaga nungthil pung 12 makhai dagi pung 2 phawba mai mutkani hari District Child Protection Unit Kaksing na sinduna Pokso Act 2012 amasung child marriage ki matangda nomagi oiba miyambu bab tanbagi thoromama ngasi Kaksing wari Panjaw palumda leiba All Age Home Kaksing gi relief camp ta pangthokre thoramduda akhangai singna Pokso Act amasung child marriage Act ki matangda wangang ke
District Child Protection Unit Thawala Sinduna Tha Ani Satakadaba Kaunagi Basket Sabagi Training Program Ama Ngasi Jila Asigi Pogden the Laiba Open Center Home the Hogdokre. Training Asida Maruina Center Home the Asida Ladiba Nupamasa Singna Kaunagi Basket Saba Yauna Tongan Tongan Bapolam Sing Sabagi Hiramda Akang Ahikiana Takpi Tambigani. Tabiriba Pawasi Akashbani Imphal Degini. Pradhan Mantri Narendra Modi na hairi haukiba sahi tara asida sarkar gi yaifa thaurang singi kanaba phanglaba mioi singi punsida lagliba ahongba sing asi thauna phaba apenba pokpa amasung manglan kya mangjabagi wari tana thali. Pradhan Mantri na ngasi numiyungba matungda video conferencing gi kutangda Viksit Bharat Sankalp Jatra gi kanaba phanglaba miyamga wari sanaki. Mahangnai Viksit Bharat Sankalp Jatra na sarkar gi scheme singda ahen miyeng changli amadi atop athapa mafam sing yaudana Miyamga samnahali Jatra asi Mike Pahan bada Laibak asigi Miyam Maruina Nupi Singbu Thagapa Pongdok Laduna Pradhan Mantri Nahai Viksit Jatra asi Numit Yangkhaini gi Mamang da Haukibani Adubo Haujikti Laibak asigi Khungang Lakaya Yawbangamle Shri Modi Nahai Viksit Bharat Jatra Haurakpadagi Ujwala Gas Connection gi Damak Anoba application Lak Mari Makhairom Phangle Manghai Haujik Phawbada Mioi Koti ama henbada Ayushman Card Khusinakre amadi Mioi Koti ama Lak Kunmanga rom Haksangi Pibam Check Tawbagi Kudongchaba Phangankre Shri Modi Nahai Nupi Koti Tara Romna Self Help Group Sing Yauduna Banki Kuthangda Lupa Koti Lak Tara Taret Makhairom Pithakre Manghai One District One Product Haiba Thorang asi Matam Sangna Sataduna Miyangi Punsi Mahingda Pagat Anba Ngamlagani Ngasigi Thoramdura Laibak asigi beneficiary lising kayamarum Kendrigi Mantri Singh MP Singh MLA Singh Amadi Mari Lainaba Official Singh Saruk Yaki Congress Lusingba Rahul Gandhi Matang Thagi Taramari Bharat Nyaya Yatra Haina Mingthonba Santi Kongsat Raja Taramari Pauna Setlagani Haina Lautokre Kilometer Lising Taruk Chani Hena Sangba Kongsat Asi Dol Asigi President Malik Arjun Khargena Manipurigi Hogdoktuna Maharashtra gi Mumbai da Loisingani Kongsat Asi Bus Amasung Kongna Satuna Loisingani Kongsat Asi Lautokloduna AICC gi General Secretary KC Venugopal Nahai Lusingba Asigi Kongsat Asi Manipurigi Hobagi Maramdi Kangluki Irangna soalaba Raja Siki Praja Miyangi Awabada Dol Asina Saruk Yaduna Santi Hanjilalakpada Kharada Oirabasu Mateng Oinabani Mahangnai Rahul Gandhi Kongsat Asi Rajniti Oiba Kongthang Amanate Kongsat Asi Laibak Asida Misam Miyamna Thengnariba Samasya Singbu Pukhatnabani Paumi Singa Unabadu Saruk Yakiba Congress Dolgi General Secretary in Charge Communication Jairam Ramesh Nahai Rahul Gandhi na handak sakadaba Bharat Nyaya Jatra na Laibak Asida Miyamna Thengnariba Maru Eba Samasya Ahum Senthumgi Hiramda Khenaba Leirakpa Samasta Kanglup Masel Tokhaina Tarakpa Amasung Rajniti gi Tangdu Laitadaba Sing Asigi Matangda Miyamda Pauzil Piba Kongsat Ama Oigani Rahul Gandhi Kongsat Asiga Mari Lenana MPCC ki President K Meghachandransu Raja Sigi Miyamna Chakadriba Kongsat Asida Sogot Piduna Saruk Yanaba Appeal Torokli Imphal ki Congress Bhavan da Pangthokpa Paugi Mifam Amada Shri Meghachandran Hai Thanipan Henjil Alaba Manipurda Haujik Thokliba Kanglup ki Irang Asi Loisinaba Sarkarna Athu Matamda Thabak Paikhatpagi Tangai Phadaba Leire Mangnai Irang Asina Mioi Kya Leikidre Kaya Amagi Mayum Makai Sing Mang Takle District Administration Kaksing na Sinduna Viksit Bharat Sankalp Jatra gi Saruk ama oina ngasi Kairak Awang Laikai da Thorom kaya marum pangthokre Usam Deben MLA Hanagi Mantri Oinam Lukoi Amadi Bibhag Singi Official Sing Saruk Yakiba Thorom Duda Sarkar na Paikaliba Tongan ba Yai Patorang Scheme Singi Kanaba Sing Miyam da Panghanba Amadi Masigi Khudong Saba Miyam na Lahongnabagi Matangda Wafam kaya Phongdokki Manipur matam amada palamba Khagemba Ningthau amasung Moyangba anigi matamda leiraklaba Kaibung haina hairiba mafam asi sarkarna miyeng changbiduna sengat haningbagi apamba Khagemba committee na phongdorokli committee asigi president S Gandharas na hai puariga sagonariba mafam asi miyeng changhaudrabadi matam kharagi matungda mangkhiba yagbagi akiba lei maramaduna mari leinaba bibhagna hiram asigi matangda miyeng changbiu Haying Khongbal Ufong Yungpham da Leiba Lining Thok Sanamahi Laisangda ngasi Poinugi Thanil Numita Leibaki Oiba Chengno Katpagi Thoram Pangthokre Chaliba Sahi Asida Kumtambagi Phokthokdagi Lakadoriba Mathang Saigi Phokthok Hena Leinaba Irat Thauniki Thawbal Jilagi Yari Pokta Leiba Universal College of Nursing gi Ahanba Base ki BSc Nursing First Semester gi Mahiroi Singi Lamp Lighting amasung Oath Taking Thoram ngasi College asigi Auditorium da Pangthokre
Academy Foundation for Students Activities Thawal na sinduna ahanba district level meritorious award ceremony ngasi Thawal district table tennis indoor hall da pangthokre. Matang sahigi January 10 dagina 13 phawba Malaysia gi Kuala Lumpur da pangthokadriba IM Model Search International Pre-teen category da saruk yanaba master thongnakjom yohenba khalagle. Imphal East ki wangkai angom lekai digi thongnakjom yohenbabu Global Model of India Mr. Pre-teen India lising ani kulumdoi khankrabani. Manipur Wushu Sanaroi Amadi Handakta Hangzhou da pangthokhiba 18 suba Asian Games ki masana asida lupagi takman phangbangam lakrabi Naurem Rosibina da Atal Grover Award lising ani kulumdoi pikre hanigi Pradhan Mantri oiramba laikidaba Atal Bihari Vajpayee gi mapok numita mahaki mingda leiba Atal Foundation na mana asi Rosibina da khusinnakibani. Thasi kuntra mathoi phawba chathagadaba Mao Students Union Olympic lising ani kulumdoi ngasidigi chawana mai khunogda chakra mai Students Yuna Yumbu oiduna hokre. Reigniting Oneness haiba hiramda pangthokpa Olympic aduda Water Resources Mantri Awangbam Newmai Lok Sabha Sadasya Dr. Lorho Foze MLA Singh N Kaisa amadi L Dikona Singh Bacharuk yaki. MP Lorho Fozena Hogdopui Thoram the Wangang Aduna Hai, Manipura Hoxi Kanglup Masel Tokhaina Tanaba Amasung Purup Amana, Masa Masagidan Kanduna, Atopa Singbusu, Singkat Pibagi Wakalon Laitaba Asi, Uba Pangli. MP Nahai, Wakalon Sing Asi Tadok Naduna, Miam na Nungsi Chanana, Amato ina Punchilaga, Raisa Sida Hoxi Tenariba Samasya, Asibu, Koan Naba Honamina Sihaina, Apil Toki. Imphal gi artificial turf ground lamlong da chathariba ahanba Premier League ki ngasi sanakiba match da Wangoi Football Association na SSU bo panjil amasinoda amasung M Khabam na Rau Lairik Yangbam Laikai bo panjil amasinoda toiki Akashbani Imphal gi pau tabiri. Kendra gi Mantri Mandal na radio amasung television gi lamda public broadcasting hena saukaranaba Bharat amasung Malaysia gi marakta yana warol sahi taunaba ayaba pikre. Yana warol adu public service broadcaster Prasar Bharati amasung radio television Malaysia ga sahi asigi November da sahi taunakibani. Masi tharga Prasar Bharati na tongan ba laibak singa yana warol sahi tauba nifu taruk sure. Yana warol sahi tauba asina kala sanskriti, siksha, science, technology, sports, news amadi atay hiram sing program exchange tauba da chaw na kutong saba piragani. Kendra gi Mantri Mandal mifam lorba tungda Nai Delhi da paumi sing da wangang bada information amasung broadcasting mantri Anurag Thakur hai Mantri Mandal na kilometer sama kuntra manga sangba Tripura gi Khwai Harima lambi pakthok chokthokpa amasung semjin bada ayaba pire. Project asigi damak lupa koti lising ama chamari Marfu taruk thadagani. Mangnai Bihar gi Ganga Turel matakta kilometer mari makai hena sangba len taruk legadaba thong saba jusu ayaba pire. Digha amasung Sonepur phaunagadaba thong asi lupa koti lising ahum subna humphumari changna paikakadabani. Kendra gi Mantri Mandal aduna New Zealand gi Auckland Bharat ki Consulate General hangdokpada ayaba pikre. Consulate Office asi tha 12 gi manungda mapung phana thabak tahongani. Kendra na Muslim League Jammu Kashmir Marswat Al-Faction bu Unlawful Activities Prevention Eki Makada Ainiya daba Sangstani haina lautokre. Social media da thadorpa warul amada Griha Mantri Amit Shah hai hariba Sangstan amasung masigi miyoi sing laibak ki mayok da thabak tawbada natana terrorist ki thabak thorom sing sagutna Jammu Kashmir da Islamic ruling naba insin bana sing thabak thorom sing pangthoi haibagi damak Ainiya daba lupni haina lautokkibani. Griha Mantri Nahai Sarkar Asigi Kholaudi Laibak Asigi Apunbagi Saktangi Mayokta Laibasingi Lemna Tharoi Amadi Laibak Asigi Aingi Matung ina Sapsaba Dandi Pangangani Haibasini. Aroibada Maroiba Pau Thawal Jila gi Wangkem Bazar ngasi thokiba lambi gi khudongtiba thokdok amada gari macha tongduran lakpa nupi macha amasire anina sokle. Rajya gi Chief Information Commissioner K Radhasyam na hairi Supreme Court ki order matungina commission da wakalapa amasung appeal torpasing online gi khutang da miam da phangalagani. Pradhan Mantri Narendra Modi na hairi hokiba sahi tara asida sarkar gi yaifa thawrang sing gi kanaba phanglaba miyoi sing gi punsida lagliba ahongba sing asi thongna phaba apenba pokpa amasung manglan kya mangjabagi waritana thalli. Congress Lusingba Rahul Gandhi gi Bharat Nyay Jatra haina mingthonba Santi gi khongchat mathang thagi 13 gi Manipur gi hawdok lagani amasung Kendra gi Mantri Mandal na radio amadi television gi lamda public broadcasting hena sokoranaba Bharat amasung Malaysia gi marakta yana warol sahi taunabada ayaba pikre Paulo Jare.